अहानबद मरोइब पाउ मैरुई सिंगना लेबाग असिगी दमक इंटीग्रिटी लेना रेस्पॉन्सिबिलिटी खंगना हेना अफब तौब ngamnaba होनगदबनी हाइना गवर्नर अजय कुमार भलाना हाइख्रे कांग्रेस ना लेंगाक सेमंदबा अमदी प्रेजेंट रूल लाखनबा ngamba tarabadi कांग्रेस पार्टी दी हेरो तारे हाइना एमएलए लोकेशोना हाइख्रे नापेटपल्लीदगी नोंगदम फावरगा म्यांमार बॉर्डर यौब याबा लंबी नेशनल हाईवे ओहनबा सेंटर दा तक्षिनख्रे हाइना फुंगर एसगी एमएलए लेक्षो कैसिंगना फोंगदोख्रे मेजर सोंगथा मिया लेखिदबगी चामतरा नेपालक सुबा निंगसिंग थौरम मफम कयाद पांगथोख्रे अमदी मणिपुर ना गोल तरुक यावना पुना मेडल तरा निफै लौदुना हुमापन सुबा नेशनल स्कूल गेम्स की वुशु की ओवरऑल टीम चैंपियन ओइरे खुरुमजरी ISTV पाउमियंग ताबिरिबा सिमुतराम नोकचरी हौजे पाउ संदोकना पिजरी धनमंजुरी यूनिवर्सिटी की अहानबा कन्वोकेशन सेरेमोनी पांगथोक्तुना सही खरा असिदा यूनिवर्सिटी असिना स्ट्रीम कुंतरेट हांगदोकपा ngambata natana इंटेक कैपेसिटी हेंगतकदौरिबा असिना हेना अफबा यूनिवर्सिटी ओइनबगी लंबीदा चंगशिल्ली हाइबा ताकले महिरोई सिंगना लेबाग असिगिदमक इंटीग्रिटी लेना रेस्पॉन्सिबिलिटी खंगना हेना अफबा तौब ngamnaba होनगदबनी हाइना गवर्नर अजय कुमार भलाना हाइख्रे इंग्लिश तरा निपाल दगी धनमंजुरी यूनिवर्सिटी एक की मखादा यूनिवर्सिटी ऑन खबा धनमंजुरी यूनिवर्सिटी की एकेडमिक ईयर 2020 दगी 2024 फावबगी ग्रेजुएट अमसुंग पोस्ट ग्रेजुएट लोइखिबा सिंगी कन्वोकेशन अमदी सब्जेक्ट टॉपर सिंगदा एवॉर्ड लांथोकपगी थौरम यूनिवर्सिटी असिना सिंदुना धनमंजुरी यूनिवर्सिटी कैंपस ता पांगथोखिबा अदुदा मणिपुर की गवर्नर धनमंजुरी यूनिवर्सिटी के चांसलर अजय कुमार भला गवर्नमेंट ऑफ इंडिया के सेक्रेटरी एजुकेशन डॉक्टर विनीत जोशी मणिपुर की चीफ सेक्रेटरी डॉक्टर पुनीत कुमार गोयल धनमंजुरी यूनिवर्सिटी के वाइस चांसलर डब्ल्यू चांद बाबू यूनिवर्सिटी के रजिस्ट्रार डॉक्टर आर के जोटिन अमदी यूनिवर्सिटी के डीन सिंगना थौरम की अथैबा मिथुंगसिंग ओइखे थौरम अदुदा 2020 दगी 2024 फावबदा ग्रेजुएशन लोइखिबा अमसुंग मास्टर लोइखिबा महिरोई सिंग कन्वोकेशन पांगथोकपगा लोइनना तोंगान तोंगानबा स्ट्रीम सिंगी टॉपर सिंगदा सर्टिफिकेट खुसिनखे गवर्नर अजय कुमार भलाना मखा तारदुना यूनिवर्सिटी असिगी अहानबा कन्वोकेशन पांगथोकपा असिना यूनिवर्सिटी असिना मांगजिल थाना चंगशिनबगी खुदम अमनी थौरम असि एकेडमिक की रिचुअल ओइबा थौरम खक नत्ते खोंगफम असि यौब ngamnaba चंगशिलखिबा अदुदा होनरखिबा सिंग अदुगी मही फंगबा अमसुनी पुंसीदा कावबा नायरोइदबा मिकुप अमा ओइरगदबनी मिकुप असिदगी अनौबा तुंगी पुंसीगी लंबी अमदा खोंग थांजिनबा हौख्रगनी अखोइना यूनिवर्सिटी असिगी पाउजेलोय अममम ओइदुना तुंगदा तौरकदबा अफबा थबक सिंगना यूनिवर्सिटी असिबु मसक ताकदौरिबनी हाइखे As you step out into the society, I would like to remind you that you are the most responsible messengers of this university. Wherever you go, within Manipur, across the country or abroad, you will be recognized as alumni of Dhanmanjari University. And when you do well, the university will be very proud of you that our students have done very well. Let your conduct, competence and character reflect the values of your alma mater. Carry this identity with pride and uphold it with responsibility throughout your life. Dear graduating students, as you enter the next phase of your life, I urge you to serve society and the nation with integrity, dedication and a strong sense of responsibility. कांग्रेस ने लेंगाक सेमंदबा अमदी प्रेसिडेंट रोल लाखनबा ngamba तारबदी कांग्रेस पार्टी दी हेरो तारे हाइना एमएलएटीएस लोकेशोना इम्फाल इसकी पुरुम खोलेल देलेबा वंडरलैंड एडवेंचर पार्क एंड कैंपिंग की निमित निनी चुपना सथखिबा कैंप लोशिनबगी थोरमदा हाइख्रे एमएलए न मखातान हाइखिबदा बीजेपी के हौजिक लेरिबा एमएलए सिंह मोदी अमदी होम मिनिस्टर अमित शाह सी कांग्रेस की मखादा लेबगा चप मानरे प्रेसिडेंट रोल थंबा हाइबसी कांग्रेस की डिमांडनी पॉपुलर लेंगाक अमा लेहंदनबा होनरिबसिगी मरमदी नौना इलेक्शन तौहंदुना कांग्रेस की लेंगाक अमा थमनबा होनबा थौरांगनी हाइना बीजेपी की मिनिस्टर सु ओइरमलबा मिसक अमना कांग्रेस ता मराल सिरकलिबसे वाहनथोक यावदबा वाफम अमने
masamak lawmaker amani haibasi masana haujiksu khangjadre MLA yankhai mari leina lengak semba ngamdaba haibasi angakpani aikoi gi lebaga si singkup sana thugairi basi karamba political party nano haibasi miyamna hena khangnaraba wafamni BJP gi lengak asida yauriba MLA minister sing asina seran turan panghaida haijillaga miyamda apangba bagi thabak asi haujiksu thadoktre lamdamasida BJP lengak leina member of parliament ki MP khanbada congress na animak kakibadu lamdamasigi miyamna BJP lengak lolasi pele haibani haujik leiriba charangna riba phibamasi popular lengak ama lehanaba honabada congress party gi maikei dagisu mateng pangge haina kayar khangan khiba leike BJP party gi legislature party gi leader ama Khallo adugi high command signature tauraga mioy adu chief minister khalle haina lautok khalaga popular lengak amathamse maduda congress party na su mateng pangjage hai kibalai haike public se BJP hongna bi haida mon humning mon humba yana na bidamukta na haidona ngasi laibak se singop chana thugari ne mado khoida charge tawrei do ngang thoi bodo Congress na PR thamwa na thamaba Congress saga se mo se ma thamagadi ami samsum mudi do Congress MLA manga sina khoi makha da leiba chama nei dre khoi lo me kan ni sana sabu khangdaba mina khangnama member hai do nei dia himan ba thoi legislature party du leader ma khalo khalla kanda chawji tomje khale adon moi high command hairo ado state ki high command hairo gamna da hairo ba adu process sungdau to da kharam na hare sidi high command ma thong khoi thong na te hare kharana du semak ne karana karma thajino adu gi moi thogdo wa thogduna ne ba ngasi phogo ga se no moi kapa ga somda hairok ta kombing chathari do moi masak to matoduna ne uchit manna na tawlim ne ba adu gumgi thawna lingin phudok ngamdra do adu duna laiba ngal paidi natra bangasi laipak cha kang khong chaidana thabai khara sadana jarab san thamamse Napet Palidagi Nongdam Powerga Myanmar border Yoba Yabat National Highway Ohenaba Center da Hijakri Haina Fungyar SG MLA Laisho Kai Singna ISTV da Fongdorakle ISTV ga khanana unabada Laishona Makatara duna Lamnai SG Napet Palidagi Hauraga Andro SG Moirang Purel Tumu Khong Powerga Nongdam Tangkul Phawbagi Lambi Hanadagi Achobu Oina Lady Nongdam Tangkul Dagi Tangkul Hundung Yoba Lambi PMGSY gi Makada Semkibani Tangkul Hundung Dagi Pungyar Kamjong Phawraga Myanmar border Yongna Semkiba Yaba Lambi asi National Highway da Ongkhat Labadi Kamjong district ta kanaba kaya phangani Pungyar asisu oiba Kamjong district su oiriba square kilometer lising ani chamanga pak chauna sandokliba mafamasi lambi amagi makada loina chatpa yadre hauji yaripok kasong khulen taba yangang pokpi dagi Fungyar amadi Kamjong ukrulgi siroi chingdagi sahamphung block Napet Pali dagi Tangkul Hundung Yoba lambi sing asida chatnari karigumba Napet Pali dagi Tangkul Hundung Phawraga Kamjong amadi Myanmar border yauna National Highway semlabadi kasom khulel Nongdam Tangkul Fungyar Kamjong samphung chatkhiba yaba lambi oigani haujik koiraga chalibasigi asamba lambi oiragani haina makata khe Hanna Leramba Palamba government singsina lambi gi alignment si fajana semamdaba adun lambi si tongan chatdegi akoi development purak pade yam wai aina haining bese Fungyar si hojik yang popi power chat matamda 110 km ni nongdam degi danglongdong power ga Fungyar kardi 60 km yawdabi de yawgne ba adu Kamjong si sidegi amuk further 80 km de yawgne ba Kamjong se adu already hojik Kamjong 125-30 km chatpasi 45 km shorten oigini Fungyar su 40 km gumba shorten oigine ba samphung area 200 km gumba hojik chatlise 60 km gumba handhagne ba lambi sem da waroi aduna masi si proposal su thagramni kan center da ahan mada NEC gi da akoi project si thagramni madugi approval response hojik phongai The United Chongthas Infalna Sinduna Chamatara Nepal Suba Major Chongtha Mia Memorial Day 2026 Pangthoktuna Mia Singh Major Warrior Award Nandita Songtham Amadi Songtham Loya Lakpi Chanu da Piduna Ikai Khumnab Utkre Maribaki Damak Sibaki Dana Thawai Thadoktuna Honaramba Athoba Singi Maramda Mapung Phana Syllabus da Yauhallaba Matamda Haugalaklibat Harol Singna Maribak Nungsibagi Wakhalol Hena Laibang Amgani Haina Major Songtham Mia Memorial Day 2026 ki Organizing Committee ki Convener Songtham Romena Phongdokre Memorial Complex of Exile Heroes BT Park Tapang Tokpa Thorom Maduda Souvenir Amasu Phongke
कन्वेनर चोंगथाम रोमेना सही खुदिंगी यूनाइटेड चोंगथासना सिंदुना पांगथोक्लिबा मेजर चोंगथाम यागी लेखिदबगी थौरमसी महाकना खोंजोम लांदा लौरंबा सिंथानिंगाई ओइबा थौदांग अमदी महाकु ब्रिटिशना फादुना तिहार जेलदा थमखिबा तिहार जेलदगी थादोरक्लबा फावबा ब्रिटिशना मणिपुर चंगहंदना त्रिपुरादा थवाई लोइखिबा असिगुंबा ममालेबाकी दमक्ता सीबा कीदना होनरंबा अथौबा असिबु निंगसिंगदुना हवलक्लिबा नहरोल सिंगदा खंगननबगी पांदमदा पांगथोकपा थौरमनि हाइखे अखोई यूनाइटेड चोंगथासना मखा सिंगना अखोई पांगथोकनिंगबदी मेजर चोंगथाम याद नतना लमदम असिगी अथौबा मयाम सखंगबिद्रबा लेंगांना सखंगबिद्रबा मयाम सिबु अखोइने इकाय खुमना उटपा अदुगा महिरोई तुंगी महिरोई सिंगदसु लेंगांना मसी यंगसेनबिदुना अमसुंग महिरोई सिंगी सिलेबसता हाबिदुना तुंगी मिरोलदा ममा लेबाकी नुंसिबगी थौना अदु हामनबगीदमता मसी अखोइना पाखेट चेंदिंगी मेजर चोंगथाम या लेखिदबगी चामतरा निपालक सुबा निंगसिंग थौरम अथौबा असिगी पोंगनाफम लमदम ख्वाइला लांबुंग सिंगजुबुंग लेरक्ता लेबा मेजर चोंगथाम यागी मितमदा लेसु कतुना इकाय खुनबुटख्रे इमुंग मनुंग सागै नाते सिंगना सरुक यादुना पांगथोकिबा थौरम मदुदा मेजर चोंगथाम या मेमोरियल कमिटी असिगे सेक्रेटरी चोंगथाम इबुंगोबिना इंग्लिश ngani kunmanga dagi athauba मेजर चोंगथाम यागी मितम असिबु खिंदुना लंदम असिगी मियामना चही खुदिंगी इकाय खुमनबा उटुना लाक्ले लोइनना त्रिपुरा दसु अथौबा असिगी मितम अमक खिंदुना ngasi सु लंदम अदोंगी मियामना इकाय खुमनबा उटुना निंगसिंगले मसिदा इमुंग मनुंग सागै खक्की नतना लमदम असिगी तोंगान तोंगान बलुप सिंगी मियामसु सरुक यादुना थौरम असि पांगथोक्तुना लाक्ली हाइखे असिगी निमेरसिदा अखोई लेबा असिगी मियामना अथौबा मेजर चोंगथाम मियादा हाइका लेका तंबीदना इकाय खुनु उपिबसे मसे अखोई सिंजल लांजरिबा मेजर चोंगथाम मिया मेमोरियल कमिटी लोइना सिंजुमुंगी सेइदा अखोई लेजरिबा चोंगथाम सागे संगवा सागा लुप अखोई पुंबना अखोई मियामबु तारामना ओक्चरी अमदी नसिगी निमेरसिदा थवाई यावना अथौबई मफम हाइका लेका तंबीरबसे मसेगिदमुता हाइनिंगालितना थागपदो फोंदोक्चरी जस्टिस कमिटी एंड चोंगथामिया ट्रस्ट पुनः खुसमनरगा त्रिपुरागी नारायण खमादा लेबा मेजर चोंगथामियागी मितम अमदी मोंगफमदा हाइले कटुना अमदी थांग ताना सेलुट पिदुना अवांगबा थाक्ता इकाय खुमनख्रे ngasi थौरम अदुदा जोय चंद्र कोंथौजमना कंगलेपाक मणिपुर की अथौबा इपा इपु सिंह अवांगबा थाक्ता इकाय खुमनरिंगै मालेमदा मणिपुर हाइबा लेबागसी मसक ताकपगमगने अखोगी इपा इपु सिंहदा लेंगाकलोंदा खुद थिंगजलकपबु यानिंगदबा उट्टुना मतम अदुगी निमित तादे हाइरिबा ब्रिटिश की ऑफिसर मंगक कक्तुना कंगलेपाक मणिपुर की कोनुंग कंगलादा हाटखे मसिबु मचामसु ओइबा अखोइना इकाय खुमनफम थोई अखोगी इपा इपुदी मीना हेंजनबा यादबा नुंगसिनासि हाइरगना पुक्सेल सेंगना नुंगसिनबा मदुगी मायोक्ता लेबा अमता लेमना थाखिदे फनमक कनबा ओइरबसु हाइरिबसिंग असि अखोइना पुरगा चलबा कांदा मणिपुर मालेमदा मसक ताकनी हाइखे मेजर चोंगथाम या लेखिदबगी चही 119 सुबा निंगसिंग कुमोन असि सिफा हिजाला डिस्ट्रिक्ट मनुंग चन लेबा मैतै खुंगंग नारायण खमारगी सिनाई तुरेल तोरबानदा तर्पोन कटपगा लोइनना चोंगथाम या मितमदा हाइका लेखा तमदुना इकाय खुमनख्रे मेजर चोंगथाम या मेमोरियल ट्रस्ट ना सिंधुना ट्रस्ट की प्रेसिडेंट गुरु मयुम निताई सरमना लुचिंगदुना तर्पोन कटखे थरमदुदा ट्रस्ट की मेंबर कया यावना मियोय क्याना सरुक याखे ngasi tangdu leitadraba macoi taraba manipur si congress party na amukta kanjagi haina former minister akoijam mirabai devi na ngasi lamboi khulda sanabagi thorum amada haikre magna makhata na haikibada mla masing suna leirabasu popular government ama semba ngamdaba haibasi miyamna khalakliba mihu singi ason bani legislature amagi wahan thokle hendabani lamdamasida miyoy kayana awat chaina kaya khangliba asi kanana tahon khibano haibadu miyamna wakhal tabiru haike kulaba leiriba tangtu leitadrba manipur se amuk tangde khoi kanjage amuk tangde khoi leipak asigi tangtu leitadrba praja singjina ngachi tumham chapam leifam leitabagi angau na saliba kaya singa che amuk tangde khoi leiriba tungi lehoriba hanagi matawguna amuk tangde leipak ase tangtu leitana ingna tamna panba manipur amuk tangdi oihanaba ngasigi protection khudimaki prajana amuk tangdi mikap thopiro haibache ai thamjaningi
English ngani taramanga da Manipur da school hangdoktuna thabak tawba hawrakiba Ramakrishna Mission Imphal New Horizon gi chahi tara mapung pharak pagamari leinana school asigi sarukama oina pre-primary school ngasi Manipur gi Governor Ajay Kumar Bhala Babu Parada hangdoktuna miyamda khushinna khre Thauramadu Manipur gi Governor Ajay Kumar Bhala Swami Atma Vikas Sananda Swami Satyeshananda MLA Govindas Konthozam amasung retired IPS Pidana Kumarna Maru Oipa President member Singoina Sarukya Ke Governor Ajay Kumar Bhala Luchingduna Ramakrishna Mission Imphal magazine first edition su phongke Thauramadu Mari Lenana chief guest oina Sarukya Ke ba Manipur Governor Ajay Kumar Bhala Manipur da Ramakrishna Mission asi uripok amasung babu parada leire masigi manungchana Ramakrishna Mission gi pre-primary school ama hangdokpa asi yamna phaba khongthang amani haike स्वामी विवेकानंद जी ने कहा था, शिक्षा मनुष्य से पहले से विद्यमान पूर्णता की अभिव्यक्ति है। उनका विश्वास था प्रत्येक बच्चे में असीम संभावनाएं निहित हो और शिक्षा का उद्देश्य उसी क्षमता को जागृत करता है। उन्होंने ये भी स्मरण दिलाया, हम ऐसी शिक्षा चाहते हैं जिससे चरित्र का निर्माण हो, मन की शक्ति बढ़े, बुद्धि का विकास हो और व्यक्ति अपने पैरों पर खड़ा हो सके। Lamdam asida lengak ama semba ngamdriba si MLA singa sina India lengak na divide rule sanarakpada yarubagi ngasi lengak semba ngamdana leiribani haina apunba Manipur kanba imalupki President L Nganbina Dr. Ambedkar Fellowship National Award phanglakrabi Sorai Sam Santi leima okpagi thangmeban thau club ta pangthokiba thoramda haikre Nongchu Imphal Palem Ima Apunba Lupna sponsor Tawduna Pangthokiba Thoromaduda El Nganbina Makataraduna Lamdama Sigi Damak Kathokpa Mama Oiba Kayabu Award Panglakpa Asi Thagat Ningaini Nupi Kudingmak Haukiba English Gani Kulumdoidagi Thokliba issue Singda Mangjil Thana Chawpa Thawdang Lawduna Lakliba Si Award Kaya Phangba Yaraba Ngaktani Manipurda Leminariba Furu Kudingmakna Angamba Thawna Putoktuna Ing Tappa Purakpagi Amata Ngairaba Lambidi Aikoi Amata Oina Manaba Lingzelda Mapaldagi Sanglakpa narco terrorist sing takthoknaba honabada mai pakpak ngamgani haike MLA singna sabsaba fireb lawduna Manipur kandaba yadi haina sangsilabadi aphaba imale bakama oigani haike अखोई MLA मिनिस्टर जिंचिना डबल रोल सानरिबसे मसी तोहनबा अदुगा लोइनना भोट लेपके न खनबा तारगदी हंदके मतांगसिददी अखोईगी भोट लेप मतमदा पैसा येंदबा कैंडिडेट सिंगना मागी अंगम टारगेट लेबाक सिंग ngakpa ngamnanabo honabada mabukchen sengna leibaki thabak tawba ngamba mida bhot piragadi aikhoigi Manipur se aphaba oirakani aduga loinana jat punamak punsallaga punna lantheng minaba haibasina aikhoigi success oinabagi mai pakna bagi aikhoigi goal phangnabagi aikhoigi leibak Chingtam na saba leibak se masi punchandana mai pakpa ngamnaba idea o Manipur se Manipur da leibang ngangani aduna aikoi mayam punchanji Sehina uribi nupi amagi ikai khumnaba manganbagi thaudokama dapmi ani court na maralere haina lauthokre First Track Special Court number 1 Manipur ge Special Judge RK Memzagi Court na maralere haina lauthokraba mi ani adudi Imphal West District ki Mayang Imphal Police Station na konba Uchiwa Lerak Achobadagi Dayananda Hekrujam alias Dia Apokpa Ice Ibocha Maitei Amasung Laikai Adumaktadagi Sagol Sam Sanahal Apokpa S Manikawi Hari Sahi Nauribi Nupi Adugi Apokpana Women Police Station Imphal West ta English ngani kunma thoigi December thada thokiba thaudok amaga mari leinana case laukatuna court asida chatharakiba hearing gi ngarang chathakiba judgment hearing aduda hairiba mi ani Dayananda Hekrujam alias Dia amasung Sagol Sam Sanahal IPC gi section 376D gi matung ina maralere haina court na wail takhi mioi ani asida kari phadok pigani haiba mathangi sentence hearing da lepkani hairi Thasigi manga da saiton nganu konda bom pokai bagi thaudokta bom machet na makhongda panbadagi soktuna leiriba mi anida ngasi peace committee kanglaipak Manipur PCKM na chatuna selgi mateng khusinna khrep bom machet na soklabi hiai kon maning lekai dagi nongthombam indubala chai kunthra nipan mapuroi bai and bishwajit amadi saiton maning lekai dagi soibam sana tomba chai yangkhaini thoi apokpa lekhidraba angobi da peace committee kanglaipak Manipur amadi thamna pokpi nupi yai phamarup moirang na selgi tengbang sing adu khusinna ke
PCKM advisor Ningthem Cha Sana Yaimana Irang asigi saitheng nanglaba red zone da leiriba awa ana nanglaba singda PCKM na koina chatuna awa ana thengnariba khudong chadaba sing kayada mateng pangduna lakhibagi maka chatharakpa oina ngasisu angama mateng khara piba lakpani hairaduna khudaki oiba mateng piba asina tung koiba yadabana lengaknasu awaba tarba singidamak thausil thaurang kaya ama paikhat haningbagi apamba wafam singsu phongdokhi खुदकी अवाद पा खनतना तुम कोई काम पैक मौसू ताबे है लेंगासू खलंगनी अखोना खनबसु लै सैस्ता हौजिक सिददी कोई खोटपा अदगी अते अते खुदोंचा खरसु लेंबदी याय अदुबु मरकता अखोई IDP सिना फंगबा नुंतिगी राशन फंगबा खोटपा मैम फंगद्रगसु मरकता लेंगासु अदुम मतें पांगेन ताय अदु मखाताना फजना कंटिन्यू तव चथबा थोकतारी है माय थमदरेंगे Manipur lenga ke higher education department ki makhada leiriba government college singi assistant professor chamri taramapal MPSC ki khuthang da longnabagi damak allied subject ki matang asida tongan wafam kaya lakliba asina recruitment asida sarugya gadoriba candidate kaya da asuki matik chamam naba fahole adubu ngasi fawba MPSC ki maikai dagi nakai sengba clarification ama fawba thamdaba amadi form thajin bagi matam su Sangdoktabana miyam amadi aspirant kayada chamamnaba ngasi fawba phawanduna thamlakli haina KSA na hairi maramaduna MPSC authority na athuba matamda hiramasiki matangda miyam khangna clarification ama thambiduna miyam gi chamamnaba asi kokhan binaba KSA ki maikaidagi MPSC authority gi mafamda thamle nakalamaramda recruitment asigi form thajinbagi thabakasidasu MPSC authority ki maikaidagi achauba asoiba amadi section dabagi mami yamna chawna tari hairi Side Society Manipur Imphal na Sinduna Side Mirai Mayum Sagagi Kundarol Kauba Larikama ngasi Imphal East ki yai report to Lihal Awang Leikai da Leiba Alhas Side Abdul Malik ki Yumda Pongkre Amadi PhD Award Fanglabi Side Sagagi Ningol Amasu Oktuna Puning Tawat Krep Tharamaduda Wangang Kiba Wangang Loisingna English Singamaga Satruk Sopna Nipanda Side Sagai Machin Manau Ahumna Manipur dat lakraba matung ngasi Side Sagaibu Mirai Mayum Haina Maming Kaukibagi Matang Amadi Sagai Machin Manau Ahumna Islam Lining ki Damak Laukiba Tawdang Kayagi Matang da Wafam Kayasu Miyamna Thamke Kukila Loba Singna Ireng Naga Village ki waiting set Sidok Lambana Maram Oiraga Irang Tokliba si Naga People's Organization NPO na Pendaba Amasung Yan Ingdaba Fongdorakle Loba Sina Thadorok Pacherol da Kukilen stay away Haina Thazil Lamba Aduna Pibam Asi Hiena Lusin Hanbadana Tana Koisauna Raba Pahole Madugi Matung Tarakpada Masana Masabu Commander ni Haizaba Tiger alias Thangboy Kibgen Hairiba Mio Asina Ireng Naga Village ki Chairman da attack Chatagani Haina Kielakiba Adugi Matangda Sengdokadabani Hairi Hozi Pau Gimara Tana Tena Bremtang Lauchari Matamgi nungsit nungsa amadi ayinga sana maram moiraga lok tungba amadi kubana singba tatana thohali pumna maksibu kudakta phanba ngamlaba Kapidon cup syrup 100% herbal product ni lok khubada natana nakmahi selaba amadi khangnau mareng chatlaga lok kangkhu khuraba Kapidon cup syrup thakpiu Kapidon cup syrup Dada Gibe makigano Azabat mo Sige yung se, next time tinacheksin na laksilaga tamlabani ne. Dadarang se, juhar habaga amta kidrabo. Asum na, mayam na machalbog na option lugum. Masige yung masibog, aso yung antokadabatagi, next time tinacheli. Next time juhar habating laptop na nabasimani. Zaman technology siya naman na concrete katok na tinagamatanda, kapamil ang magpihena hinggal adli. Next TMT, strength is in the quick. Honglagli ba pun sige lambi sida, aray ba tsaba yaba makaisasinari. Aduna hidak langthak kayama sadaba yarakte sasiliba singduna adom gi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu comment senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Free Gynecology Camp January tha asi Cervical Cancer Awareness Month tabaga iroinana Siza Urban OPD Kaisampatna lakadoriba January tang 12 dagi 18 phawba ayuk pung 8 dagi ama phawba Free Gynecology Camp pangthokjagadauri Free Gynecology Consultation Free Ultrasound Screening loinana Investigations and Procedures singda 10% concession su pizagadauri akupa marol kidamak pizariba number asida pau phawiro
Break matungna mayam taram nokchari makha taba pauda National Adventure Foundation NAF Manipur chapter gi matenga loinana Wonderland Adventure Park amadi camping amadi Man and Environment Development Association Manipur Madam Anina Kushamnaraga Niminini chupna chatharakpa adventure camp loshin crab Imphal East ki Purum Khulel da leiba Wonderland Adventure Park and Camping dat niminini chupna chatharakpa adventure camp adu dat nupi masa tara taruk yauna apun ba angang humpu humdoina saruk yakhe Tharongamari Lenana came as the Sarugia Kiba Makok Matang Tarak Laba Angang Singda certificate Sing Suyen Toke. MLA Lokeshona, Nasi Sarugiari Bas Hanaroi, Nakoina, Matam Labor Kibikta, Imalebak Manipur Bu, Nuksiga Dabani. May Kabas in Zaktagi Laptokna Leiduna, Masak Naiba leader, Amam Oinaba Honaga Dabani Haike. Amarom da Hanagi MMTAG President Oiramba Bizoy Kaksing Tabamna. Niminini adventure came as si sinaba honabada angam angama putok na duna wana honaki adventure sports ki thoramasi yamdrabada week ahum gumbagi adventure course asi tauragadi mapung phaba adventure course ama oigadabani adventure course asi da nongtak nongkha amadi isingi hairiba component ahum asi punsillaga pangthokpa ngamlagadi mapung phaba course ama oiba ngamgani haike Mamang Sahigi December ki tang taruk tagi taramari Fawba Theatre Center Manipur Amadi Manipur State Kala Academy ga punna Sinduna Ya School Police Land Laiba Manipur Dramatic Union gi hold up Pangtokiba Yankai Mari Suba All Manipur Short Play Competition 2025 ki award yantokpa ki thoram ngase Manipur Dramatic Union gi hold up Pangtokre Yankai Mari Rak Suba All Manipur Short Play Competition 2025 ta Manipur Dramatic Union gi lam khununa first Best Production Tare Margin Call Cultural Drama Association gi Hinghan Ningli ba Thawaina Second Best Production Y Sunita Memorial Art and Culture Center gi Nathanta Satkiba Yaro Yena Third Best Production Takre Best Director da Margin Call Cultural Drama Association gi Hinghan Ningli ba Thawai gi Director K.A. Sanatombi Chanu Second Best Director na Manipur Dramatic Union gi Lam Khunu gi Director C.S. Inaubi amadi Third Best Director da Y Sunita Memorial Art and Culture Center gi Nathanta Satkiba Yaro Yegi Director Thokchom Bilat Maitai Natakre Best Actor da Repertory Theatre gi Yambe Milan Second Best Actor da Y Sunita Memorial Cultural Center gi T.S. Ibomsa Maitai amadi Third Best Actor da Mata gi R.K. Manishna Natakre Best Actress da Margin Call Cultural Drama Association gi K. Sanatombi Chanu Second Best Actress na Imphal Theatre gi W. Dipti amadi Third Best Actress na Manipur Dramatic Union gi T.S. Salini Natakre Tharongamari Lenana Manipur State Kala Academy gi Deputy Secretary K. Raju Manina Manipur State Kala Academy ga collaborate tawraga festival sinba asi ani khaktani adubo handak sahi dagidi Manipur State Kala Academy ga collaborate tawraga drama festival amadi short play festival sahi khudingi sillagani Rupmal Theatre da Manipur State Kala Academy ga collaborate tawraga drama festival pangthokli haike All ages se Manipur State na LPG gas consumer singna chakthong gas ase matau karamna sijinagadagi amadi khudong thigadabadagi matau karamna ngaktokadagi haibagi matangda mass awareness training program Bishnupur district ki manung chana leiba isok maning makha lekai da leiba youth progress club amadi isok GP ki ward number 2 member Huidrom Ithem Thoiga AGC Manipur State ka kusam naraga mass awareness training program ama youth progressive club ki office ta pangthokre awareness program asigamari lenana AGC Manipur State ki manager SIS J Prakash na gas haiba seat nupi oibi singidi yamna maru oiba amadi khangdaba yadaba awareness ni sak thongnaba gas LPG asi sejinaba matamda gas asi khangdaba yadaba posak amani masi khangludabana soibadagi pokhaibagi thodok asi toina thoklibani hairaduna aikoina kari kari tobu yabagi haibadu miyamda khangananaba tharomasi pangthokpani haike Roadmap to 100% voluntary blood donation haiba team that nomagi oiba blood conference 2026 state blood cell national health mission Manipur na FIBDO Manipur state chapter ga khusam naraga chingmairong da leiba classic grande gi imperial hall da pangthokre voluntary blood donation and blood transfusion in Manipur gi matangda pangthokpa tharamadda health services director and Hemant Kumar family welfare director and Bino FIBDO nation president Vishwarup Vishwas FIBDO State President M. Premjit Amadi Lamdamasigi Maming Lairaba Dr. Kian Sarukya K. Tharongamari Lenana NISM Manipur State Blood Cell Gate Nodal Officer L. Dayalaxmina Pangthoki Ba Conference Asina Blood
blood transmission service ke lamda leiba mipung khudingmak amatta oiba platform da puraktuna makhoina thengnari ba khudong chadaba adu khangdoktuna paikhatpa yaba thabak paikhatnaba hotnaba lamdam asigi miyamna e gi tangai fadaba lakku matamda e lobada infection sandokradra haina wakhal da chamamnaba leiriba sing adugi matangda miyamda awareness pibaga loinana lamdam asigi e pibagi chang chada kunthra dagi kunthra manga fawba leiriba si matau karamna hengat handuna lamdam asi e gi awat palai taba lamdam ama ohenna ba khona ba asina pangthokliba conference asigi mapung oiba pandam ni haike Maharashtra Bombay Municipal Council ge mikhalda NDA na chamatara nipal kaduna landslide victory phanglakpada Shiv Sena Manipur state amade Manipur Democratic Alliance na India ge Prime Minister amade Home Minister bu thagat pafong dokre wafamasi ba uprada leiba Shiv Sena ge office da pangthokpa paumi singa unaba amada President M Tombi na phongdokhibane Thoranga mari leinana party asida nauna yaruklaba Sri Birenbu party gi lengyan janduna taramna okay President Tombina Makataraduna Bombay Municipal Council si Bal Thakre na control torambani adubu center da lengak liba Prime Minister amadi Home Minister anina kanna honaduna handaki bikal asidadi landslide victory asi phangmangam khibani landslide victory asi phangbada Shiv Sena Deputy CM oiriba Eknath Sindhe amadi BJP gi luchingba oiriba Farna Davis gisu achobu credit yauri amadi India da leiriba Marathi singbusu thagat phongdoke Konthozab AC da Hana Tamari Rag Bodkaduna Manipur ga Chauba Loishan Kayagi Minister Oiramlaba Henam Lokhona Laikidabagi Konthozam Block Congress Committee Office da Pangthokpa Awaba Phongdobagi Thoram da Haikibani Konthozam Block Congress Committee na Sinduna Awangziri da Laiba Party Office da Party gi Firal Tangkhai Chingthaduna minute ani 2 minute leptuna Awaba Phongdokhiba Thoramadu AICC gi members su oiriba former MP Dr. Thokchom Maina Singh Block ki President G Kalenjau Kabui Imphal West 1 District Congress Committee ki Working President Ais Ibotombi Yauna Pangthokhiba Thoramadu former Minister Lokhongi Imung Manungi Awabada Susaruk Yake MPCC Kishan gi Chairman Laishram Nandona Laikhidraba Henam Lokhon asi Manipur gi achauba issue kayada saruk yakiba luchingba amasu oike loinana Hauzik Manipur da paliba PR government asina Manipur State Staff Selection Commission linkhatuna lairik mapung phana hairabat naha kayada masaga chanaba thabak sel tikdana tawbu yaragani MLA Minister kayana thabak hapini haiduna sel loba amade pibagi chanabi leiraroi MLA Minister haibasidi leibaki chawkhatnaba thabak tawgani haike Khangabu Patri Makhada Leiba Bihu Lamjai Lokonda double cropping Uriba Lomi Singbu Pungning Tawatuna Ising Kong Amadagi Labuktai Ising Tadok Tajin dat Lomi Singna Isingi Awaba Kaya Mayuknaduna Uku Pipe Hapa Ngamdana Matam Kuina Leramba Adu Ngasi KM Blooming Higher Secondary School Khangaboki Principal Dr. K.S. Roman Kumar Mangang Principal Loinana Miyangi Thabak Tauriba Dr. K.S. Roman Kumar Mangangna Uku Haptuna Miyam da Kushin Kre Uku Kusina Bagamari Lainana Dr. K.S. Roman Kumar Mangangna Khangabo Kungang Asida Angan Pau Ubagi Chanabi Ama Leraklipa Asina Pukning da Apen Mapoi Haike RK Sanatombi Devi Vidyalaya North AOC da Chahi ki oiba exhibition stream pangthokre streaming Little Mind as so caching multidisciplinary experiential education in alignment with NEP 2020 haiba theme da pangthokiba taramadu da tongan ba class ke mairoi singi exhibition sing utke mairoi singi oiba puppet show traditional song na chingba utuna pangthokiba exhibition aduga mari leinana RK Sanatombi Devi Vidyalaya gi head academic Sorai Sam Promilana Thauramasi Chahi Khudingi Pangthoktuna Mairoi Singda skill hengat hanba innovative creativity hengat handuna life skill hengat hanbada chawna mateng pangnabagi pandamda pangthokpa exhibition ni haike Department of Mathematics Dana Manjuri University na Ministry of Statistics and Program Implementation Government of India gi sponsor makhada tha sikitra Nepal fawba sathakada ba taruk subad National Conference on Recent Advances in Mathematical Sciences and New Trends in Statistics ki manung channa ngasi su Thoramasi Central Hall Dem College of Sciences ta pangthokre Thoramadu da mapalam dagi lakpa scientists sing experts sing amasung Manipur gi mathematics ki lamda masak nairaba miyoi sing faculty sing amasung mairoi sing na saruk
yake. Thorom aduga mari lainana resource person singna mathematics ki tongan bahiram singda wangang ke. Thorom aduga mari lainana GB Women's College ki mathematics department ki head Dr. Salam Samarendrana mathematics ki lamda hauzikti ahongba kaya laire artificial intelligence na achauba safu ama pirakle ahongba kaya asi khangminana ba asiguma thorom asi pangthokpani haike. District Health Society nonena sinduna nominee subna chataraki by health camp Mukti Khulenda Lotion Kre. Health camp asi Chief Medical Officer none Dr. Azim Maringmaina luchingduna Dr. Tarama Thoina Saruk Yaduna chatakibane. Punna miyoi chamri yankairom layangkiba camp asida miyoi chani marfu mangana. Ultrasound amadi atay test kaya chatakibaga loinana hidak langtaksu lemna fangan ke. January 13 Manipur Police के Facebook group ता फोंगलकिबा security force na phare hairiba sabungbam thaibema chainifumappan alias medha laifam tera lokrakum laikai mioi asi RPF amadi masigilanmi sanglo PLA ga karigumba hiram amatada mari lainade haina lona thingraba lubasigi assistant secretary publicity bankim gi cherol amana sengdorakle Kumbi Sigi Wangu Terakong Gram Panchayat ki Manung Chanba Wangu Terakong Thobal Lekai Ward number 8 polling number 29/27 dagi imung mangagi voter kuntrama panna Kumbi Sigi MLA S Prem Chandra ga punna Sarminaragani haibadagi MLA na voter singbu BJP gi lengyan yanduna taramna okpagi achamba thoram ama Wangu Terakong Thobal Lekai da pangthokre thoram aduda BJP Kumbi Mandal ge president Seram Angokshana secretary W Thoiba secretary organization and Opendro Wangu Terakong Gram Panchayat ki Ward number 8 ki hanagi member P Ibo Pisakna maru oiba meosing oina saruk yake Taranipal Suba Manipur State League 2025-2026 ta ahanba oina saruk yariba Kumbi FC gi sanaroi singbu Kumbi AC gi MLS Prem Chandrana puning thogatpa oina player sing da track suit amadi Kumbi FC gi organizing team da MLA na lupa lakh amaga lising yangkai mating pangkhre Thorom aduda BJP Kumbi Mandal gi president Seram Angokshana secretary W Thoiba hanagi Kumbi Nagar Panchayat ki chairperson Nomaitem Ongbe Saran Kumari FC Kumbi gi president Nomaitem Gopen Susaruk yake MLS Prem Chandrana ngasi sanariba players sing asi international ki thak ta sanaba ngamba orishanu aikoina ngasi sanariba thawai yauna honariba mayam ase lamdam asigi mingchat purakadoribani sanaroi singbu afaba lambi da pukhatnaba honariba Kumbi FC ki damak makhatana mateng pangkhigani afaba tawrakpa khudingmakti thamoi sengna mateng pangbagi hainabi leisi haike Kumbi FC ki president Nomaitem Gopena ahanba oina Taranipal Suba Manipur State League ta yauba phangba Kumbi FC team da ngasi Kendra sigi MLA na players singi damak track suit mateng pangbi batan natana yamlaba senfa mateng pangbagi damak thagat pa phongdokhe Hawi sanabagi pau khogi senior sports journalist Ben Thojamdag lobirase Manipur na gold taru yauna punna medal tarani thoi lauduna sahi taramapan makhagi nupa macha amadi nupi macha gi humphumapal suba national school games ki wusu gi overall team champion oire school games federation of india gi meng makhada tha sigi tang taramari degi unit kungi nupa amadi nupi wusu sanaroi sahum humphurom na saruk yaduna Khuman Lampak sports complex ki indoor stadium da satharakiba Sahi Tramapan Makhagi Nupa Macha Amadi Nupi Macha gi Humpumapal Suba National School Games ki Wusu gi competition ngasi loisan khre championship asida Manipur na nupi gi team da gold ani silver ani bronze ahum punna medal tare lauduna overall team runners up ta khi nupa gi team na gold mari silver ama lauduna overall team champion amadi championship asida Manipur na gold taruk silver ani bronze mari punna medal tarani thoi lauduna overall team champion oikhibane Amaromda games asigi saruk ama waina nupagi unit kuntramathoi nupigi unit kumapan punna unit humpugi nupa madi nupi archer sanga humpum noina saruk yaduna Khuman Lampak sports complex ki archery ground sathariba sahi tramapan makhagi nupa macha madi nupi macha gi humpumapal suba national school games ki archery gi recap ki mix team da Manipur gi archer Yumnam Bisonat amadi N Dhani Devi final sangkhre women's team da saruk yaribi Manipur gi archer N Dhani Devi M Thaja Y Sanam ambi amadi Abena Khumbung Mayum semi final sangkhre
नुमित हुमनिगी खोंगजता कोलकाता अमदी मणिपुर दा लाखिबा MYAS कम DG साइगी श्री हरि रंजन राव खुमल लंपाक्ता लेबा STC इम्फाल दा लाकपदा STC इम्फाल की सेंटर इंचार्ज माइभम रमनी देवी बॉक्सिंग कोच दोनाचार्य अवार्डी L इबोमचा यावना अतई ऑफिशियल सिंगना हराउ तयामना ओखरे खोंगचत असिगा मरी लेनना खुमल लंपाकी STC इम्फाल की बॉक्सिंग वेटलिफ्टिंग रेसलिंग सेपक तक्रू यावना अतई मसाना सिंगी इंफ्रास्ट्रक्चर सिंग यंगचिन लंबग लेनना मसाना सिंग असिगी सानरी सिंगा उन्नदुना पोंगिंग थगलमकी चीफ सेक्रेटरी श्री हरि रंजन रावना खोंगचत असिगा मरी लेनना पाउमी सिंगदा फोंगदोगलमखिबदा I am Hari Ranjan Rao. I am Secretary Sports Government of India, Director General of Sports Authority of India. I have come here today primarily attend the Foundation Day ceremony of National Sports University and at the same time also visit National Center of Excellence Imphal of Sports Authority of India. At the national level, Manipur state contributes much more medals than many other states and this state has huge contribution as well as the potential for future. We will continue to work closely with the local state government administration for providing even better facilities, more and more capacity to our athletes here in Manipur. India's first national sports university and to be opening it in Manipur is a matter of great pride for all of us. So I am sure that this university and all this setup will immensely benefit our athletes from Manipur and I wish them all the best for a bright future. Thank you. खुमल लंपाकी STC इम्फाल की सेंटर इंचार्ज माइभम रमनीना खोंगचत असिगी मतांगदा पाउमी सिंगदा फोंगदोखिबदा ऑल इंडिया की ओइना DG लाक्थाई STC खुमल लंपाक इम्फालदा लाक्पिबदा मागी आइगी सिरेदा समलाबा मागी सिरे विजिट अमन लाको मतन आई हरा हराउना इसिदा माना सिदा अखोगी सेगी यंगजमबिदा अवार्ड पा कया मानाजु अखोगी डेवलप तौबिनबगी हाइबिरे सिदा यामना थाजाबा नुंगाइबा आदि माने हेना सुमाइना अखोगी अंगांगजिंगी इंक्रीज होइना इक्विपमेंट देगी कैगैदी इंफ्रास्ट्रक्चर मयाम देगी माना सिदा हेना अखोगी मियंग ताबिदना माना येंगनबगी दमकता इंफॉर्मेशन पीबीरे थाजाबसु पीबीरे सिगी दमकता हराउजबा आई फोंदोक्सरी मंगासुबा MNCA सुपर प्लेट ट्रॉफी की ngasi sanakhiba match singda TCM DC thungju amadi CDCC Sagolbal Salam Laikai mai pakre Manipur Cricket Association MNCA gi meng makhada mamang sahi gi December tang kunmathoi degi team taramanga group ani thongna khaidaktuna Model Higher Secondary School Oriental College ground amadi public ground khangabuk sera pudasana pa hokiba manga suba MNCA Super Plate Trophy gi ngasi khudaibul lampak tawthong da sanakhiba match ta TCM DC thongjuna KSDO Kyangweibu wicket tareta maitiba pikibane match asida KSDO Kyangwei na tos ngamduna ahan batting tawkibada over kunma palga ball amada wicket loina turaga run chamaka tara taret lawki masigi paukhumda anisuba batting tawkiba TCM DC thongjuna over kunma thoiga ball mangada wicket ahum khak turaga apiba target adu yauduna match asi mai pakibane match asida TCM DC thongjugi sanaroi ke kalyan wicket ahum mamadi run kuntra humdoi lauduna man of the match ta ki public ground khangabuk sera pudasana ki bam match sana CDCC Sagolbal Salam Laikaina KASC Khumidokpu run cham ga marfu mangada maiti bapi ki match asida CDCC Sagolbal Salam Laikaina tos ngamduna ahan ba betting tawkibada apibo over kuntra mangada wicket taruk turaga run chani yankai taruk lawki masigi pakhumda anisuba betting tawkiba KSC Khumidongna over taratreka ball anida wicket loina turaga run humputra mathoi khak lawduna match asi maiti khibane match asida CDCC Sagolbal Salam Laikai gi sanaroi FM Saribna over tareta wicket manga lawduna man of the match ta khi Manipur Police Sports Club Team B amadi Assam Rifle Polo Team A Kuntramapan Suba Men's Ist11 Polo Tournament ki semi-final sangkhre All Manipur Polo Association gi meng makhada tha sigi tang mari degi nupagi polo team kuntra mari na sarug yaduna Imphal gi mapal kangipung polo ground da no odd basis sa thariba Kuntramapan Suba Men's Ist11 Polo Tournament ki ngasi sanakhiba ahum suba quarter final match ta Manipur Police Sports Club Team B na Black Wasp Polo Club Team A Babu Parabu Panjal Taret Taruk Tamai Piduna semi-final Sankibane Manipur Police Sports Club Team B gi Mai Pakibiki Panjal Singadu Abung Kuman na Panjan Mari Ti Rosan na Panjal Ani Sanki
अतोप पांजल अदुना टी प्रदीप कुमार न सनखी मैच असिदा माइथी खिबा ब्लैक वॉश पोलो क्लब टीम ए बाबूपारा की पांजल तरुक अदुना एम चावना पांजल मरी सनखी अतोप पांजल अनि अदुना के एस याई खोंबा मदी टी एस नोपोंगान बना सनखी मरी सुबा अरोइबा क्वार्टर फाइनल मैच के सानखिबदा असम राइफल पोलो टीम ए ना सिंखै हुनबा पोलो क्लब कोंगपानबु पांजल मरी अनीदा माइथी बपीदुना सेमीफाइनल संख्रे असम राइफल पोलो टीम ए गी माइ पाकबी पांजल सिंगदु के आई सुशीलोना पांजल अहुम सनखी अतोप पांजल अदुना के आई चंद्र कुमार न सनखी मैच असिदा माइथी खिबा सिंखै हुनबा पोलो कोंगपान गी पांजल अनि अदुना TH Kaubamadi Leshembana Sanke Sathariba tournament asigi ahanba semi-final match tha asigi tang tarmapanda Manipur Police Sports Club Team B amadi Assam Rifle Polo Team A ga sanagani ani suba semi-final match da Manipur Police Sports Club Team A amadi X Polo Club Wangkai ga sanagani सही त्रात्रेन मखागी नुपा मचा मदी नुपी मचागी हुमफुमापल सुबा नेशनल स्कूल गेम्स की जिम्नास्टिक की ngasi अरोइबा निमित्ता मणिपुरना गोल्ड मेडल अमा सिल्वर मेडल अमा पुन मेडल अनि लौरे स्कूल गेम्स फेडरेशन ऑफ इंडिया की मेंग मखादा था सिगी तंग 35 दगी वेस्ट बंगाल की सोल लेक साई सेंटर द सथरखिबा सही त्रात्रेन मदी 53 मखागी नुपा मचा मदी नुपी मचागी हुमफुमापल सुबा नेशनल स्कूल गेम्स की जिम्नास्टिक की ngasi अरोइबा निमित्ता मणिपुर की नुपी जिम्नास्ट कामई लंचेन मैलू रोंगमैना बैलेंसिंग बीम द गोल्ड मेडल अमा अमदी फ्लोर एक्सरसाइज द सिल्वर मेडल अमा पुन मेडल अनि लौखिबने सथरखिबा चैंपियनशिप असिदा मणिपुर की नुपा अमदी नुपी जिम्नास्ट तरोम दैना सरुक याखिबदा कामई लंचेन मैलू रोंगमैना गोल्ड अमा अमदी सिल्वर मेडल अमा पुन मेडल अनि लौखि पांगथोखिबा चैंपियनशिप असिदा एन रंजिता ना टीम मैनेजर वाई रंजन ना नुपी की टीम कोच अमदी आर के विजय चंद्र ना नुपी की टीम कोच सोइना सरुक याखि अनिशुबा 7-a-side non-professional night football tournament की ngasi sanakhiba matching da Manorama FC amadi Krisa team A Bisnupur mai pakre Kasa Road Educational and Sporting Association Krisa Bisnupur gi meng makhada tha sigi tang taramathoi degi team kunmanga na group nipan thongna khaidutuna FCI Bisnupur manakta leiba Krisa ground da sathariba Anisuba 7-a-side non-professional night football tournament ki ngarang athengma da sanakhiba ahan ba match da Manorama FC na Dynamo FC bu gol taranithoi sinoda maitiba pikhibane ani suba match ki sanakibada Krisa team A Bisnupur na Bisnupur Municipal Council bu gol mari sinoda maitiba pikhi Taranipan suba Manipur State ki ngasi sanakiba match singda YOSC Khurai amadi NMFA Salam mai pakre All Manipur Football Association gi meng makhada Mamang sehigi December tang taritegi tim kunmari na group ahum thongna khaidutuna lamnong thongkhong da leiba artificial top ground sa thariba taranipan suba Manipur State League ki ngasi sanakhiba ahan ba match sa YOSC Khuraina 11 Star Sporting Union akampatpu gol ani sinoda maitiba pikhibane YOSC Khurai gi mai pakibgi gol ani adu Khami Basum na match ki marfu tare suba madi Warsui pei kasung na match ki marfu tare suba minita sankhi ani suba match ki sanakhi badasu NMFA Salam na FC Kumbibu gol ani sinoda maitiba pikhi NMFA Salam gi mai pakibgi gol ani adu M Ronik na match ki kontra mathoi suba madi S Dhiren na match ki marfu mathoi suba minita sankhi YCCIC kontha ahlup ki meng makhada tha sigi tang taramathoi degi nupa masa gi team mapan amadi nupi gi team nipan punna team 33 na saruk yaduna kontha ahlup ta chathariba tarahomdoi suba yumnam rasmani memorial invitation under 15 boys amadi women's open 7-a-side cash prize hockey tournament ki ngasi sanakiba nupa macha gi ahan ba match da SYUC Usekon na Pham Imphan bu Panjal Taret amada maitiba pikhi ani suba match ki sanakibada TWC Tabungkhok na CO Singjamai Wangma Khetri lekai bu Panjal manga amada maitiba pikhi nupi gi sanakiba ahan ba match da YCCIC team A kontha ahlup na Ideal Club Tera Bazar bu Panjal Taramari amada maitiba pikhi ani suba match ki sanakibada Maira Basikhong na YCCIC team B kontha ahlupu Panjal Taruk anida maitiba pikhi Thagatsari makha taba sanabagi paung pizare
Imphal East District ki manung chanba MRC Lamboikol Playground da chatharakpa ahum suba MRC Cup nga solution kre Lucian bagi tharamda Inner Manipur Parliamentary Constituency ki MP Dr. Angom Sabimol Akoijam Kundrapam Kendra ki MLA TS Lokeshwar Hanagi Minister A.K. Mirabai yauna atay miyoi kya su saruk yakhe ngasi ahum suba MRC Cup ki final match ta GPS Jumnam Kuno amadi SDC Tiger Camp ani na sanabada GPS Jumnam Kuno na champion oikre SDC Tiger Camp na runner of takre champion amadi runner of selgi yauna manama tumpiduna pungning thawat ke Haurebi Kangjebung Imphal West ta Haurebi Northern Star Club amadi Haurebi Apunba FC ga khusamnaraga sinba Taruk Suba Chandranadi Trophy 2026 Sports for Peaceful Coexistence ki theme ngasi sanakhiba ahanba pre-quarter final match ta Sana FC Thawbal amadi All Star Kyamgai apiba matam phawbada goal amam chanabadagi penalty shoot ta Sana FC Thawbal na manga ahumda thoikre Anisba match ta United Sector na PCFC Sekmaibu Marishino da thoikre Thasigi Nepal dagi puna team kun marina saruk yadna Socio Economic Development Organization Sedo Nongmai Khong Melekaina Sinduna Sedo Ground da satarakiba 5 Open 5th Men Aside Knockout Football Tournament 2026 ki Mapu Royal Team Thangalawain thoikre ngasi sanakiba final match ki apiba matam loiba phawbada Royal Team Thangalawai amadi IMCC Ithai Kunogi team animak goal amata chanaba ngamdabadagi extra time haptuna sanakibadasu team animakna goal chanaba ngamdabadagi penalty shoot out ta Royal Team Thangalawai na IMCC Ithai Kunobu goal home amada maichiba piduna Royal Team Thangalawai na tournament adugi mapu oikibani winner wakerba Royal Team Thangalawai da trophy ga loinana cash prize oina lupa lasing kuntra ki bana piki runner taraba Ithai Modern Civilization Club IMCC Ithai Kunogda trophy yauna cash prize oina lupa lasing kun ki bana piki hauzeroi bidamaru pa amukana pizari Mairi Singh na lebaga sigi damak integrity leina responsibility khangna hena apaba tawba ngamna ba khona gadabani haina Governor Ajay Kumar Balan haikre Congress na lengak semandaba madi President rule lakanba ngamba tarabadi Congress Party di hero tare haina MLA Lokeshwar na phongdo kre Napet palidagi nongdam fawarga Myanmar border yoba yaba lambi National Highway ohenaba center da takshin kre haina fungyari asigi MLA Leisho kaising na phongdo kre amadi Major Chongtham Yalai Kitabagi Chamatara Nepalak Suba Ningsing Thauram Apam Kaya da Pangthokre Amadi Manipur na gold taruk yauna puna medal taran thoi logduna humapan Suba National School Games ki Wushu gi overall team champion oire Asigona di asibna pizza pawmata solution jare miyang tabiri basingwam kahanna khurumjare